ngasi phongkhiba tongan Manipuri sifhongsing amasum thokhiba thawdo wathoksing digi maru oibe I pausing khongasaraga Manipur top channel gi maikei digi myamna thamjagi ahanbada thajaninga oiba mafam digi phangba pawma Manipur Hill Area Autonomous District Council Bill 2021 bu pass tawhananaba taliba demand bu assembly session da puthoktuna khanadabigi yokta All Travel Student Union Manipur ATSUM ANSUM amadi KSO na National Highway da sathariba economic blockade hena kansilakpa yana ledi khongjang sangshiliba ATSUM ANSUM amadi KSO gi lusingba kaya ngarang numidang Nungba police ki kangbuna fakre hari saira sida ATSUM amadi KSO gi Nungba police na mahairoi lupsing gi lusingba sing phajin khibana akan mamongda yaningdabaga loinana phajin khibasing ngasi nungthil pung ani fawbagi manungda condition amata yaudana thadorakadabani haidi laingakta matam thakre amasum thajabi yaba mafamdagi phangba pawgi matungina Nungba police na pharaba sing adu Nungba police station dagi ngarang numidang iphalda purakhibaga loinana haujik tuan police station singda thamli sohairi Pawasin hai pharaba sing adugi manungda Imphal police station da ATSUM gi president ANSUM gi thori KSO gi stoni amadi ATSUM gi marakhai Imphal police station da thamli city police tana ATSUM gi dening ANSUM gi thoso KSO gi maningi thamli Singjamai police station dana ATSUM gi general seki Andrea loinana thamli saira sida ngasi ayu angan mapung amarum taba matamdai Imphal Ziri lambi paringda Nungba bazarda economic blockade sagot pasingna lambi dalakpa tata truck manga Nungna thajinduna Thugaikhre hari hainasu pawman makhatana palli du mya update pizar hige makhataba amasum makasa thajarak poina topa marubi ipauksing mya pizage mya loifok taminasi Bisnupur da go to village pangthokani thasigi kunga mathoi da thokiba sirol amaga mari lainana thasigi kunga taruktagi kunga nipan phawba Bisnupur da go to village 2.0 gi thorom pangthokani haina Bisnupur gi DC Ranjan Yumnamna thadorakpa sirol amada phongdorakli thasigi kunna thokiba warol aduda yawkiba thorom pangthokpa maphamsing ahongba leite haina su khangalakli atopa paw khara namu service rule gi wangbada fresh appointment promotion pibigi mayokta Dr. Indrana Thugaikhre State Lengaki Veterinary and Animal Husbandry Department da lediba makok thongbo official singna laingak na thamliba service rule amasum aina yaba yadaba yenghodana ngehak apama mongda promotion amasum fresh appointment order thoklubadagi official singi manungda penadaba kya lainaraktuna court yaunarakpa yabagi phibam ama mayoknarakli Thawong asigi mayek laraba khudam amada department asida housing deputy director ama oina thau puduna leiriba Dr. Sarungbam Indrana department asigi official kharabu service rule gi satnabi punamak thugairaga makok thongbu official singna promotion pikhibagi thaudok sing palladuna higher authority gi thawong adumak Indian Constitution ki Article 309 ki makhada Veterinary and Animal Husbandry Rules 1994 si khongoina bani haiba wafam sing phongdoktuna saliba November tha sigi kunda Manipur Chief Secretary Commissioner DP amasum Commissioner Veterinary gi maphamda wakatkiba lairi hairi Dr. Indrana State Authority ahum masida lankatkibo wakat chirol gi matungina Veterinary and Animal Husbandry Department asigi makok thongba official singna hawkiba kumsing English ngani taraga marigi February thagi saising taraga nipanda grade 3 gi official nipu promotion piki haba wafam paladuna thawong adu DPC gi process loidringaida promotion gi order thokibani aduga Manipur Public Commission MPSC degisu conference letter fangdana satakiba aranba thawong ni haiba wafam pali promotion pikiba officer sing adugi marakta celebration committee na khankhidaba kharasu maning thonglomdagi hapkatkiba yawi haiba wafam su Dr. Indrana phongdorakli asigumba department asigi irregularity sing asigi mayokti state vigilance and anti-corruption department na case number 5 ASP BH 2014 amasum 4 PE ASP BHN AC 2018 haiba case ani asi lokhatuna ngasi phawa investigation chathaduna lakli hainasu Dr. Indrana maki wokat aduda phongdokli
अतोप पाव खरना अफगानिस्तान की अतियाद आराम खौरांगलब आंगांसिंगी मिकप मिराव खोलना निली सही अगस्त की अरोइबा थखाइद तालिबान फाइटर्स अफगानिस्तान खुदुम चनख्रब मतुंग लेबासिद तालिबान रेजिम लाखिबगा लोनेना इंटरनेशनल कम्युनिटी ममांगी लेंगाक्ता पिरंबा मखल मखा कयागी तेंगबांग पोलमसिंग कक्थखिबदगी ngasiди अफगानिस्तान की अतियाद चाबा फंगद्रबा आराम खौरांगलबा अंगांग कयागी मिकप मिराव खोलना निलकले हाइरि ममा मपा ओइबसिंगनदी चाकलामलबसु खरा मखै खांगमंगमली अमरोमदा सही नौरिबा अंगांगसिंगदी आराम खौरांगबा खांगमंगमदबदगी मिकप मिराव खोल तत्तना ताब फंगली है अंगांग अनिगी ममा ओइरबी जरगुना सही कुंथ्रा मंगा कौबी गार्जियन अमना फोंदोखी अगस्त 15 तालिबान अफगान खुदुम चनखिबदगी अवाब मयोकनरबा अफगान सिंगना इमुंग मनुंगी ओइना नोमगी सरागिदमक यामना कन लंथेंगनरबसु उपाय लेतबा फिबम सिंग मयोकनरी नोमर सरा अनि नत्रगना अहुम सरंबा अफगान सिंग असिदी नुमिदांग वैरमदा पुक थंदबा सरा अमगिदम अवाब मयोकनरी करिगुंबा मतमना नोमर सरा अमा फावबा सरा थक्तना फमुंगदा संगी नोंगालगा सा गिलास अमा थक्लगा मथंगी सरागिदमक लंथेंगनै हाइना जरगुनाना यूके द बेस तोबा इंडिपेंडेंट यूके हाइदिबे एजेंसी असिदा फोंदोखी हाइना सुपल्ली अतोप पाव मनमो हाई कोर्ट जजमेंट की मयोक्ता अपील सत्ननबा कमीशन यूपी लंगाक्ता खंगनख्रे सुहाइदि सही नौरिबी नुपी मचा अमदा सेक्सुअल एसोल्ट चथबगी मराल सही तरा फदोक लेरबा मियमबो अलाहाबाद हाई कोर्टना फदोकी मतम टेंशन हंदुना सुपनगी सही तरेट खक्तमक जेल लेनबा ताखिबा जजमेंट अमगी मयोक्ता खुदक्ता अपील सत्पियु हाइना नेशनल कमीशन फॉर प्रोटेक्शन ऑफ चाइल्ड राइट्स NCPCR ना यूपी की चीफ सेक्रेटरी दंगसी अपील तौख्रे हाई कोर्ट असिना पीखिबा रूलिंग अमगी मतुंगिना कनागुंबा माइनर ओइदिबा मियोय अमदा ओरल सेक्स की थवंग सथबसी एग्रेवेटेड सेक्सुअल एसोल्ट कैटेगरी दा सिंगलोय पोक्सो एक्की मखादा लैरिबा एग्रेवेटेड सेक्सुअल एसोल्ट की मखादा सिगुंबा मियोय सिंग दंडी पिफम थोक्ते हाइबा जजमेंट अमा ताखिबनी मरा लैरे हाइदुना फदोक पीरबा मियोय अदुना मसागी सही तरा खक्ता ngairiba anga amada sexual assault chathawigi mara lairi haina Uttar Pradesh ki session court amana maral pikhibani NCPCR na ngasi UP gi chief secretary da thakiba sirol amana hai haujuk lairiba case aduga mari lainana Allahabad high court na convict aduna jail laibagi matam sahi tara oiramadagi sahi tareta kakthana madi proxo ekki makhada lairiba aggravated penetrative sexual assault section 5 amasum 6 dagi penetrative sexual assault section 3 amasum 4 da hantan khiba haibisi proxo act 2012 pu letter amasum spirit animakta mamal yahondabaga samane haiba wafam phongdoki hain spali amaromdana Arunachal Pradesh da security force na insurgent taruk fare Arunachal Pradesh ki Sanglang district haukiba numit kharanista security force na tuan insurgent loop singi kadar taruk fare haina senior police official amana ngasi phongdokre official duna phongdokpagi matung ina Sanglong police amasum Assam Rifles ki apun batim amana haukiba ningthoka abada Sanglang district ki nakang area dagi NACNR gi kadar ani fakhi Pau solution tentak na to papaw mana Orissa school tamlibi yang khaigu humdoi MBBS mahiroi kungani thoi positive oire hairi Orissa da haukiba numit humni sida school amagi mahiroi nupi masa yang khaigu humdoi amasum MBBS mahiroi kungani thoi COVID-19 positive oiramba thengnakhre haini health official amana ngasi phongdokre official duna phongdokpagi matung ina nupi masa singadu Sandargarh district leiba government aided high school amada class 8 9 amasum 10 tamliba singi nupi masa sing adu tokhaina thamkhibaga loinana makhoi layengna khanaba khongthang lakhatle haina sumangna phongdoki mangna haiki COVID-19 positive oirama thengna khiba MBBS mahiroi kungani thoiduna Sambalpur district ki Burla da leiba Bir Surendra Sai Institute of Medical Science and Research kini makhoi COVID hospital amada admit tawkre haina phongdokladuna mahana haiki handakta pangthokiba institute adugi sahigi thoramdagi laina asi sandorakiba oiramba yai haina so authorities na thajari haina paus na makhata na palle duga hauji koina di paus mata sai lusinjarage amasum pathoksakiba da soikiba lankiba kaya yaurs myamna ngapigani matam gi maroi bi paus su leptana update pizarake haina channel sigi maikeri gi su myamda thamjari and thank you